ꯌꯥꯝ ꯉꯁꯤꯗꯤ ꯃꯩꯇꯩꯁꯤꯡꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯐꯦꯁꯇꯤꯚꯦꯜ ꯆꯩꯔꯥꯎꯕ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕ ꯆꯠꯇꯣꯏꯅꯦ ꯉꯁꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯇꯧꯔꯔꯣꯏ ꯑꯩꯈꯣꯏ ꯆꯤꯆꯦ ꯑꯃꯒꯤꯗ ꯑꯣꯏꯅ ꯑꯩꯈꯣꯏ ꯌꯥꯎꯕ ꯆꯠꯀꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯉꯁꯤ ꯑꯩ ꯂꯣꯏꯁꯟꯕꯁꯦ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯑꯗꯨꯝ ꯃꯣꯏꯆꯔꯥꯏꯖꯔ ꯇꯣꯅꯔ ꯑꯗꯨꯒ ꯁꯟꯁꯀ꯭ꯔꯤꯟ ꯈꯛꯇꯪ ꯍꯥꯞꯄꯤꯔꯒ ꯂꯣꯏꯁꯟꯗꯣꯏꯅꯦ ꯑꯗꯣ ꯑꯩ ꯀꯦꯕꯗꯤ ꯀꯌꯥ ꯍꯩꯖꯗꯦ ꯑꯗꯣ ꯑꯗꯨꯝ ꯈꯔ ꯁꯤꯝꯄꯜ ꯃꯦꯀꯞ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯀꯦꯖꯔꯒꯦ ꯁꯤ ꯑꯩꯅ ꯊꯥꯔꯤꯁꯤꯗꯤ ꯐꯥꯎꯟꯗꯦꯁꯟ ꯑꯃ ꯑꯗꯨꯝ ꯏꯆꯝ ꯆꯝꯕ ꯐꯥꯎꯟꯗꯦꯁꯟꯅꯤꯀꯣ ꯑꯩꯒꯤ ꯃꯥꯏꯁꯦ ꯍꯥꯟꯅ ꯐꯨꯔꯤ ꯌꯥꯝ ꯊꯣꯛꯎꯕꯒꯤꯀꯣ ꯇꯧꯗꯦꯕ ꯃꯥꯏꯁꯦ ꯈꯔ ꯐꯖꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯄꯤꯁꯨꯝꯁꯤꯁꯨ ꯑꯩ ꯄꯤꯁꯨꯝ ꯐꯣꯠꯄꯁꯨ ꯀꯌꯥ ꯍꯩꯇꯦ ꯑꯗꯨ ꯌꯦꯛꯄꯁꯦ ꯑꯗꯨꯝꯈꯔ ꯃꯇꯣꯟꯁꯦ ꯈꯔ ꯌꯥꯎꯗꯕꯒꯤꯗꯃꯛꯇ ꯈꯔ ꯌꯦꯛꯆꯔꯦ ꯑꯗꯨꯒ ꯃꯤꯠꯀꯤ ꯑꯥꯏ ꯁꯦꯞꯀꯣ ꯑꯥꯏ ꯁꯦꯗꯣ ꯈꯔ ꯍꯥꯞꯆꯔꯅꯤ ꯑꯥꯏ ꯁꯦꯗꯣꯁꯤꯁꯨ ꯑꯗꯨꯝ ꯏꯆꯝ ꯆꯝꯕ ꯑꯣꯏꯅ ꯇꯧꯔꯅꯤ ꯉꯁꯤ ꯑꯗꯨꯝ ꯌꯥꯝ ꯀꯟꯅ ꯍꯦꯚꯤ ꯃꯦꯀꯞ ꯅꯠꯇꯕꯅꯤꯅꯀꯣ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯑꯩꯅ ꯈꯔ ꯍꯩꯖꯕ ꯈꯔ ꯈꯪꯖꯕꯗꯨꯅꯦꯀꯣ ꯑꯩꯅ ꯀꯦꯖꯔꯤꯁꯤꯗꯤ ꯑꯩ ꯀꯩꯁꯨ ꯌꯥꯝꯅ ꯀꯦꯕ ꯍꯩꯕ ꯅꯠꯇꯦ ꯑꯗꯣ ꯀꯦꯕꯁꯤ ꯇꯝꯁꯟꯕꯗꯤ ꯐꯩꯌꯦ ꯇꯝꯁꯟꯕꯕꯨꯗꯤ ꯌꯥꯏꯌꯦ ꯏꯁꯥꯒꯤ ꯁꯦꯜꯐ ꯃꯦꯀꯞꯁꯦ ꯇꯝꯗꯤ ꯌꯥꯝ ꯇꯝꯅꯤꯡꯉꯦ ꯑꯗꯣ ꯃꯇꯝꯁꯦ ꯈꯔ ꯂꯩꯇꯕ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯌꯨꯇ꯭ꯌꯨꯕ ꯀꯩꯀꯥꯗ ꯌꯦꯡꯖꯔꯒ ꯑꯗꯨꯝ ꯇꯝꯖꯔꯦ ꯑꯗꯣ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯄꯣꯛꯑꯗꯤ ꯀꯦꯕ ꯍꯥꯏꯁꯤꯗꯤ ꯃꯔꯨꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯀꯦꯗꯕꯗꯤ ꯌꯥꯗꯦ ꯀꯦꯒꯗꯕꯅꯤ ꯍꯧꯖꯤꯛ ꯀꯦꯍꯧꯗ꯭ꯔꯅ ꯍꯌꯦꯡ ꯑꯍꯟ ꯑꯣꯏꯔꯀꯥꯟꯗ ꯀꯦꯕ ꯌꯥꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯅꯍꯥ ꯑꯣꯏꯔꯤꯀꯥꯟꯗ ꯀꯦꯍꯧꯒꯗꯕꯅꯤ ꯑꯗꯣ ꯑꯩꯗꯤ ꯑꯗꯨꯝ ꯀꯦꯕꯁꯦ ꯑꯗꯨꯝ ꯄꯥꯝꯖꯩꯀꯣ ꯀꯦꯕ ꯄꯥꯝꯖꯩ ꯑꯗꯨꯝ ꯀꯦꯗꯅ ꯂꯩꯕꯁꯨ ꯆꯝꯅ ꯂꯩꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯈꯤꯇꯪ ꯀꯦꯕꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯄꯥꯝꯃꯦ ꯑꯩꯗꯤ ꯑꯗꯨꯒ ꯃꯥꯁꯀꯔꯥ ꯈꯔ ꯍꯥꯞꯆꯔꯦ ꯑꯗꯨꯒ ꯂꯤꯞꯁꯇꯤꯛ ꯂꯤꯞ ꯕꯥꯝꯒ ꯂꯥꯏꯅꯔ ꯈꯤꯇꯪ ꯍꯥꯞꯄꯦ ꯑꯗꯨꯒ ꯍꯥꯏꯂꯥꯏꯠ ꯈꯤꯇꯪ ꯇꯧꯖꯔꯦ ꯑꯗꯨ ꯃꯇꯨꯡꯗ ꯑꯩ ꯀꯔꯤ ꯋꯥꯠꯂꯤ ꯁꯅꯥꯁꯦ ꯌꯥꯝ ꯀ꯭ꯌꯨꯠ ꯑꯣꯏꯌꯦꯕꯀꯣ ꯑꯟꯖꯤ ꯃꯃꯤ ꯆꯠꯈ꯭ꯔꯦ ꯀꯩ ꯆꯥꯔꯒꯦ ꯅꯪ ꯀꯩ ꯆꯥꯔꯒꯦ ꯀꯦꯕ ꯂꯣꯏꯔꯦ ꯁꯝꯂꯥꯡꯁꯤ ꯑꯗꯣ ꯁꯝꯒꯤ ꯏꯁꯇꯥꯏꯜꯗꯤ ꯇꯧꯔꯔꯣꯏ ꯉꯁꯤ ꯃꯇꯝ ꯊꯦꯡꯉꯦ ꯁꯤ ꯀꯦꯀꯦ ꯇꯧꯁꯤꯔꯥ ꯂꯥꯛꯑꯣ ꯀꯦꯀꯦ ꯇꯧꯁꯤꯔꯥ ꯂꯣꯏꯖꯔꯦ ꯃꯌꯥꯝ ꯀꯦꯕ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯀꯦꯕꯅꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯨꯝ ꯌꯦꯡꯉꯒ ꯑꯗꯨꯝ ꯑꯩꯁꯦ ꯀꯦꯕ ꯍꯩꯔꯥ ꯍꯩꯇ꯭ꯔꯥ ꯍꯥꯏꯕꯤꯌꯣ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯤꯁꯤꯅ ꯑꯗꯨꯝ ꯌꯥꯖꯔꯦ ꯐꯨꯜ ꯃꯦꯀꯞ ꯇꯧꯕꯁꯦ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯌꯥꯝ ꯄꯛꯇꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯀꯦꯕꯁꯤꯅ ꯄꯛꯆꯔꯕ ꯈꯪꯗꯦ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯁꯤꯗ ꯑꯗꯨꯝ ꯇꯥꯛꯄꯤꯅꯤꯡꯕ ꯂꯩꯔꯒꯗꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯠꯂꯅꯤ ꯒꯥꯔꯤ ꯂꯥꯛꯈ꯭ꯔꯦ ꯍꯥꯏ ꯆꯠꯂꯒꯦ ꯇꯨꯝꯒꯤꯅꯣ leisabi ꯑꯔꯤꯕꯤ ꯈꯨꯃꯨ ꯎꯕ ꯍꯧꯔꯝꯅꯦ ꯀꯌꯥꯝ ꯁꯥꯡꯉꯤ ꯑꯩ ꯀ꯭ꯔꯣꯛꯁ ꯇꯣꯡꯉꯤ ꯎꯔ ꯑꯅꯤꯁꯦ ꯆꯍꯤ 30 ꯌꯦꯡ ꯑꯩ ꯌꯧꯗ꯭ꯔꯤ 25 mai mi cả rồi nhá tumning khala ara traffic to này là phung âm pha này
leisabi phanek sepa loirabo ses green nika magi si kari machu haigera nangi sa angang ba ma setchere ses nei pakhang jinam ge sa hello guys hayo Hi, em thưa bạn. hi hazare munare kariba ni mo chakawa he tawe Cheiraoba sajibu Cheiraoba gi anek singju gi machal kai mathel no che Yani? sweet thoiding Kona thala mapan sa pai. as uti ji yame he cooker la khi doi ra Kore mai sa ta kon do. Sa le man tu ga ni. ô lỗ tiêu rồi rồi không sao ai rồi anh nghe cho năm biểu cô đây sẽ là những nụ xịt rồi đây là sinh xịt nó bé xóa nó trọ xịt cái Hawaii cái tôi đinh thôi ba cái rồi ai ha rồi thôi ba nang cô đây cho cái nào sẽ pi अंगूर चार से अंगूर चार लाओ निन्ने करो कोई बला था वो याद नहीं चल सा ले कोई बला है था वो याद नहीं तो कर चला Sabah ni sudah cuci ke? Yes, sudah paman. Sudah silau. Lau sudah, ya ko? Kamu. Hi guys, hi. How? Ini kerana mana sudah? Kalau kami dah ada ni. Ini kerana Dalam dah tu ni. sebelum hawar ni he, leisabi masuk sudah mana? Mas ko bang yo? और भंगाली lấy hay là cái hay không? Chị số. Chắc thả bao thả na thì rồi sẽ. 방송 거 많은 분들이 두고 이래 맞긴 안. Sige bro cái bị tay rồi đi. Đi cái này đi. Saya na uti yeli. Orang pergi makan. Bah. Mari kita hafal. Jangan samsung tu lah. Sao mới là cái sao mới học ạ cuma satu yang happy macam yang meh Cây nó qua hàng này nó đang như này chứ, nó cây nó từng chân rồi. Trong thùng chân là thế.
ꯆꯠꯄ ꯂꯣꯏꯔꯦ ꯅꯪ ꯀꯩ ꯃꯇꯝꯕꯨ ꯂꯩꯇꯦ